Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau ngai pa punma kholauge update gi lokhocherke Saikul gi kuki sing khul ngakpa tokpada 2 lakh fine oina lawrani haikre KCP PWG na miyamda wafam khara thamlagli QNet Noida Sector 143 Online Direct Selling Business Case number 115 Tribunal 2025 January 15 2025 asigi matangda Kanglaipa Community Party People's War Group PWG की Final Investigation Report लेबाक मियाम थमलकली KCP PWG की PRO चिंगहाइंगान बना थादोरक पर रिपोर्ट के मतुंग इन QNet कंपनी असी ई-कॉमर्स ऑनलाइन डायरेक्ट सेलिंग मार्केटिंग बिजनेस ता डील तौबा कंपनी अमनी बिजनेस असी दा इंडिविजुअल मियोय अमना नौना जॉइन तौगे हायरबदी रजिस्ट्रेशन कंपल्सरी ओय रजिस्ट्रेशन कंपल्सरी ओय बतना तना प्रोडक्ट प्रोसेस पॉलिसी असीसु कंपल्सरी ओय Purchase policy asi compulsory oibana maram oiraga nauna register tawrokliba membership da masa masa na pamjaba product leibagi khudong chaba piri product ama leiraba matungda karigumba product adu pambi da bataragadi refund claim tawbagi khudong chaba su piri tawbata bu refund claim asi member aduna tha amagi manungda tawgadabani hariba tha amasigi manungda refund claim tawdaba member sing adu gidi QNet ki refund policy gi matung inna chada chama cashback ki khudong chaba piri अदुबो मेंबर अमना मतम चाना हाइबदी था अमगी मनुंग रिफंड क्लेम चहोदब तारगदी प्रोडक्ट अदु लैबदा चंखिबा सेल QNet ना रिफंड तौदे ई-कॉमर्स डायरेक्टिव B2B बिजनेस टू बिजनेस सेलिंग कंपनी ओइबना ऑफलाइन अमना माकी मखादा डाउनलाइन हापा हाइबसी कंपनी असिगी चना पथामनी मरम असिना ऑफलाइन ओइरिबा मेंबर अमना माकी मखादा यारिबा डाउनलाइन सिंग अदुना मतम चाना था अमगी मनुंग रिफंड क्लेम चहोब तारगदी ऑफलाइन अदुना डाउनलाइन अदुगी सेल हनफम थुई अदुबो डाउनलाइन सिंग अदुना मतम चाना ऑफलाइन अदुदा रिफंड क्लेम चहोदब तारगदी ऑफलाइन अदुना डाउनलाइन सिंग अदुगी सेल हनफम थोकते हाइबसी इन्वेस्टिगेशन असिगी रिपोर्ट ओइना थमलगली मखा तारक रिपोर्ट ओइना QNet ऑनलाइन बिजनेस एक्टिविटी असिदा थोगलिबा इशू असि ऑफलाइन अमगा डाउनलाइन अमगा प्रोसेस प्रोडक्ट अमसुंग रिफंड क्लेम अनिगी मरक्ता लाकपा कॉन्फ्लिक्ट नि हाइबसु थमजगे मरम असिना मिरम द लैरिबा ऑफलाइन सिंग असिगा मणिपुर द लेहौरिबा डाउनलाइन सिंग असिगा निंगथीजना लैबाक मचा ताना पाउ फाउना दुना डाउनलाइन सिंग असिना product process receipt amasung refund claim gi proper document puthok piraga offline duda approach tawbiyo amasung offline aduna so downline adugi complaint adu ma ki mathakta lairiba board of directors ta issue asi thangatuna board meeting da puthokna ba hotna amasung downline singi complaint adu legitimate oiba targadi board of directors sing natraga higher authority ka tanaraga sales sing adu handu haiba wafam su thamlagli KCP PWG की ओइबा वारोल्दी हारिबे QNet Noida Sector 143 Online Direct Selling Business Case number 115 Tribunal 2025 January 15 2025 asi ngasi report asi lebak miyam da khangan baga loinana case asi close tawre amasung makha tarak pada yawol luf amatana case asi amuhanna reopen tawbiganu editorial kala mo kangla pawdagi lokhocher ke lamhen to enba singila longtheng na khanglakhi badagi awaba mayok na bani manipur da lamhen to enba kuki singi mapangal khangeng hengalakhi ba sigi maram naina famthoi illegal migrant chin kuki jo narco terrorist sing na logi wangmada Indo Myanmar border ngamkhai lansi laktuna Manipur की चिंगी मनुंग हंजिन मफम सिंगदा नतना तंपाक ताइनबा चिंग्या तमिया सिंगदा खुंदा लाइता सिनबा मतमदा मिया मरु ओइना लेंगाना मतम चाना थिंगौदबदगी मखोइगी मिसिंग चही खुदिंगी हेंगलखिबनी लोइनना एरिया डोमिनेशन की लालोंगसु माइ पाकना चथाबंगमखिबनी कुकी सिंगना लमदम असिदा चंगलकपा अमदी खुंदा लाइता सिनबगी थबक चथरखिबा सि इचम चंबा मओंगदा चथरखिबा नते अरोनबा एजेंडा अमगी मखादा जियोपॉलिटिक्स अमसुंग कोलोनियलिज्म गा लोइनना चथरखिबनी लालोंग असि कुकी की पॉलिटिशियन एकेडमिशियन ब्यूरोक्रेट सिंग यावना लिसांग सिना अरुण बलालोंग चथरखिबनी मखोइना असानबा मियेंगदा मणिपुर की पुवारी सेमजिन साजिन बयावना एरिया डोमिनेशन तौबगी थबक सिंग चथरखिबनी हाइबसी मखोइगी अरोनबा जालेंगम फालदगी खंगबंगम खरबनी मिरैबांग मचा लमहेन तुहेनबा सिंग असिना जियोपॉलिटिक्स की लालोंगा इरोइनना नार्को वारफेयर की लांदा चथदुना लमदम असिबु ड्रग की कैथेल ओंथोंगनबा होनाबदा नतना मियाम पुबनमक ड्रग तलाइचुबा ngakto ohenna badrok lalonduna madudagi fanglakpa senpham sing aduna langi khutsu khulai leisinbagi thabak chathaduna lakhibani makoina chingi mafam singda hauba upal sing yanthatpagi thabak chathabada lenga ki reserve amadi protected forest sing fawba paktangna yanthatuna popi pambi thabagi thabak sing lisangsina chatharakpada state asida matam gi leikhiba Lengak pasing nating bapi bagi thaba amata chatha ki balai the masina maram oiraga mausagi aying asagi khalsu kairakibani makoina popi pambi paksana thaduna drug sungna ba factor masing khangdana linkhatuna lamdamasi Anisuba Golden Triangle onthongna bahonara kibasing adu miyam amadi lengana khanglakpa matam dadi lamdamasi makoigi khubam nungda paisinaba lalong mapung faram le lengana makoigi lalong khanglakpa amadi thingna bahona rubada makoigi pandam fangna bahona duna mitei miyam gi mathakta landaba
ꯍꯧꯔꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯈꯨꯠꯊꯥꯕ ꯍꯧꯔꯛꯈꯤꯕ ꯑꯗꯨ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯟꯗꯥ ꯑꯣꯏꯗꯨꯅ ꯆꯍꯤ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯦ ꯆꯤꯟ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯈꯤꯕ ꯂꯂꯣꯟꯁꯤꯡ ꯃꯇꯝ ꯆꯥꯅ ꯈꯪꯂꯝꯂꯕꯗꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯂꯩꯉꯥꯛꯅ ꯈꯪꯂꯛꯈꯤꯕꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯕꯁꯤꯡ ꯊꯤꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯕꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯂꯧꯏ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯂꯣꯡ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯗꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯧꯔꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯜꯂꯕ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯥꯐꯨꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄ ꯑꯣꯏꯔꯕꯁꯨ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯛꯈꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯂꯥꯟ ꯉꯥꯛꯄꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯛꯈꯤꯕꯅꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯪꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯤꯌꯥꯝꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒ ꯏꯔꯣꯏꯅꯅ ꯁꯤꯡꯅꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯒꯤ ꯊꯧꯔꯥꯡ ꯑꯔꯦꯝꯕꯗ ꯇꯥꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯥꯀꯜ ꯅꯥꯝꯃꯇꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯅꯨꯡ ꯂꯦꯟꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯤꯕ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯌꯥꯎꯗꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯃꯤꯔꯩꯕꯥꯛ ꯃꯆꯥ ꯈꯛꯇꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯇꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯌꯥꯏ ꯂꯦꯞꯇꯨꯅ ꯋꯥꯊꯣꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯨꯛꯅꯔꯤꯕ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯆꯠꯊꯐꯝ ꯊꯣꯛꯏ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯈꯪꯗꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤꯃꯛ ꯇꯔꯥꯝꯅ ꯑꯣꯛꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯕ ꯆꯨꯝꯒꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯜꯁꯤꯡ ꯑꯗꯨꯕꯨꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕ ꯈꯨꯜ ꯑꯣꯏꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯔꯤ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯀꯌꯥꯃꯨꯛ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯅꯧꯅ ꯃꯃꯤꯡ ꯊꯣꯜꯂꯒ ꯑꯅꯧꯕ ꯈꯨꯜ ꯁꯦꯝꯕꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃꯗꯤ ꯅꯧꯅ ꯈꯨꯜꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯅꯧꯅ ꯈꯨꯜ ꯀꯌꯥꯃꯨꯛ ꯁꯦꯝꯕꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯁꯤ ꯈꯣꯡꯖꯥꯏ ꯀꯨꯀꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯏꯈꯪꯗ ꯈꯪꯅꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯈꯣꯡꯖꯥꯏ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯈꯨꯜ ꯇꯣꯏꯅ ꯍꯣꯡꯒꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯂꯒ ꯈꯨꯟꯗꯥꯕ ꯆꯍꯤ ꯆꯅꯤ ꯐꯥꯗ꯭ꯔꯤꯕ ꯅꯧꯅ ꯂꯥꯛꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯏꯈꯪꯗ ꯈꯪꯅꯔꯕꯅꯤ ꯃꯈꯣꯏ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯅ ꯈꯨꯟꯗꯥꯔꯛꯄꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒ ꯌꯨꯝꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯂꯥꯟ ꯑꯁꯤꯃꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯅꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯂꯩꯇꯕ ꯍꯧꯔꯛꯐꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯅꯣꯃꯣꯗꯤꯛ ꯇ꯭ꯔꯥꯏꯕ ꯑꯣꯏꯕ ꯃꯔꯝꯅ 22ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗꯗꯤ ꯅꯣꯃꯣꯗꯤꯛ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯨꯛ ꯂꯥꯛꯄꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯝꯗꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯔ ꯅꯝꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯈꯪꯅꯔꯤ ꯑꯁꯤꯒꯨꯝꯕ ꯅꯣꯃꯦꯗꯤꯛ ꯑꯣꯏꯅ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯨꯡꯒꯤ ꯄꯣꯔꯝ ꯌꯥꯠꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯅꯧꯕ ꯈꯨꯜ ꯀꯌꯥꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯜꯒꯤ ꯃꯃꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯜꯗ ꯊꯣꯟꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯑꯆꯝꯅꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯒ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯃ ꯅꯝꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯊꯥ ꯀꯨꯟ ꯍꯦꯜꯂꯕ ꯂꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯌꯥꯠꯄꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯀꯥꯡꯂꯣꯟ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯏꯪ ꯀꯨꯝꯖꯥ 1946ꯀꯤ ꯃꯇꯨꯡꯗ ꯁꯦꯝꯕ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯦꯜꯂꯛꯄ ꯌꯥꯗꯅꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯋꯥꯔꯧꯅꯕ ꯇꯧꯔꯣꯏꯁꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯧꯒꯠꯄ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯃꯗꯤ ꯌꯨꯝꯗꯥꯡꯕꯅ ꯀꯩ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯉꯝꯂꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯈꯪꯗꯣꯛꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯩꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯐꯕꯅꯤ ꯈꯪꯃꯤꯟꯅꯁꯤ